Air India Boeing 787 Dreamliner aircraft ama Ahmedabad ke Sardar Vallabhbhai Patel International Airport ke paikhatkhre matung matam ikan kanadana Megani haina khangnaba mafam amada pokhaikhre plane pokhaiba aduda Manipuri ki cabin crew oibi Nupi ani Yaona Meeoi kuntra Rom Leikhidre Manipur Dagi Leikhidre cabin crew adugi maming Khongbrai Latfam Nganthoi Sarma kawi Leifomna Thawbal Awang Lekaidagini aduga atopa cabin crew adugi mamingna Singsan Lamnung Them kawi Leifomna Kangpokpidagini haidi plane adu ngasi numit yung matung pung amaga minute kuntra ni panda Ahmedabad ke Sardar Vallabhbhai Patel International Airport ke London ke Gatwick Airport ke damak paikhatkhre matung minute manga rom leiraga Megani da leiba BJ Medical College ke Nupa ke hostel da thomjinduna pokhaikhre Boeing 787 Dreamliner adu passenger chahum rom puba ngamnabasu thodok thokpa matam aduda passenger chani kuntraga cabin crew member tara amati pilot ani punna Meeoi chani nifunithoi rom yauki madugi manungda India macha chama humfumapan British macha yankai humdoi Portuguese macha taret amati Canada macha ama yawi hari Punna Meeoi Cheni Nifunitoi adugi marakta Gujarat ki Hanagi Chief Minister Vijay Rupani so yaukibani thodok adu hek thokibaga mafam aduda fire engine amadi ambulance kaya thousand rescue operation chathaki flight adu lamsang paigadaba oibana thau yamni yauki maduna maram oiraga mai chakpagi changsu ka hena wangki Directorate General of Civil Aviation aso thodok adugi matangda investigation chatharagani haina lauthokre laibaktiba thodok adugi matangda Union Home Minister Amit Sahana, Gujarat ke Chief Minister Bhupendra Patel, State Home Minister Harsh Sanghavi Amati, Ahmedabad Police ke Commissioner ga wari sanakre Amati Center ke Maike digi pangba yaba mateng pangani haibagi thasaba pikre haidi thodok adu hek thokraba matung Air India ke social media page singda header amadi display picture sing blackout toki Laibaktiba thodok adu BJ Medical College ke Mahairi Singna chak chananaba hotnaringai matamda thokibani college ke mess hall maktada crash tawrakpa aduna maram oiraga Mahairi manga Leikhidre aduga nifu romna asok apanangki asokpa sing adugi manungda amadi fibamlu na leiri Leikhidraba Mahairi Singh adugi manungda Marina undergraduate Mahairi Singh ni aduga amana postgraduate resident ne Thodok thokraba matungi photo kaya social media da sandorakpada chaba hodriba chak pukham kaya table mathakta leiba thengnaki Thodok adugi matangda Prime Minister Narendra Modi nasu awaba phongdarakli Prime Minister Narendra Modi na social media da thagalakpa post samana hai Thodok adu yamna laibak thiba thodok amani Thodok adugi nungaitaba adudi wahaina phongdokpa ngamlaroi Luraba tanfam asida awaba mayoknariba singgidamak lepli amadi awabada sarukyari mari leinaba Minister Singhasu pau faunaduna pangba yaba mateng khudingmak pangnaba hotnari hainasu post aduna makhatari